ได้เราได้เราถูกจะกินไว้สิทุกคนไม่สิไอ้จะคิดอะไรนั่นเนี่ยมาผีทุกคนอะไรนั่นเนี่ยจิตตาเลยก็ตั้งกี่นาทีกันอีกแล้วนั่นเนี่ยให้ดีล้ำมันเลยแบบด้วยน้องพี่ก็เลยนะอะดูอูดเราบันนี่สิมาโอ้ยเจ้我就比我真傻ไอ้เจ้ามุ้ยของเราบันนี่โอ้คุณนตีโอ้aku ini sini mau aku ini panikโอ้คุณนตีโอ้ท่าเจ้าท่าเจ้านั่งแกนเตาก็ให้สินะนั่นมันนะนั่งพับเตาพับเตานี่ไม่พีเซคุยแล้วก็พีนี่อาเจรวงบอกกับฉลักเตะनमदी फाजो थमोगी तिलंगा लंचाते कीसी की हौदन थारवी Hello จีน่ามายัง kamay tawrige จีน่ามายังsabana khusa mahai kana de ngasi khusa sidi ko mayam na sabado adudagi hena adugi kaini tangkhai ma hena ko akhoi jumse saramgani ba duki matik sai akhoi jumse ko adubu mathakta ceiling fan thari se asi sinaga oide ba ko makha da su aigi table fan lei bido adugi table fan du thajalle aduga leine khusa ma ko khangwa ngamde adai di aise sai na su kaidawni khangba ngamdrasu adum upai lete khangba tabani ko aduga angang ani shoji exam sali dana ko adu abungo su exam wana haidi sab marasi ga dum chatkhre nginda ta tha be exam je haidi sab ina ma ku exam sarangani ko adu yam nungai te dumai tawna ma se chatkhre sa na ko aduga hojik se hojik se nungthin ni ko nungthin oirasu haidi nga sange sabadu da ina ne ai video number di lara dana ko ai se haidi phi tu bagi su tension na mai kok siga ko do haidi hojik se nong su ba su ne lepa bani na hijana pi tha bagi su tension na ma tension je shumjam gre se myam hijana pi bu thana bagi hona gadra aduga tarpon dali na bagi mau singi resabi mcha singi tops kare dai di puja da salak bagi blouse top mayam asigumba mayam ko asise tu da yade ko puja su naksale adu dugi haidi kana tawre ba ko phi jing ju tu ra gai su sa do khara dum phangja bani na ko phi du su tu da ba yade ko do sai da nei se pothana himna leiba su yada ba matai matam se loina khujona ra ko naksana ra ko to hojikti tarpon ji hoju ki tawri da na ko adu dugi tarpon gi su phi tu ba mi khagja me ba ko adu dugi tarpon gi su pi na ba hona ra ko adu puja gi su sumaina taw ba da ai se haidi sa ba ga je koi khang ma su ko haidi phi tu basina khatang pharabra na su khale kaindi tension do phi tu borom do ina chat khare ba ko haidi roita baza de tawda baza de se ke si taksan ba se ke si taksan ba na ko ado nungthin timing se oiraga namu kai dawri khanga ba khatang samaina khoi gi numit se tarak pa matam dai gi di khatang indharak pa tanja se kai dawni khanga ba ai hingon da jam changningi ba hingon da ne pochei thaba khotpa napi manthokpa haijang napi gi makhong somba asiam tawning ba hai tai do ai se hajang napi jam thaning ba do tawre myam hana di samana ka hajang napi thaba ka se ai kok ta kai su leram ponte ko ado hoji ti hajang napi thaba lo la hajang napi lo phagalak pa ka se as ai ngonda nungai je ba si di mayam haina kana de adu du na ko smaning thara ko si da ise hingon changninge ba yam na do ngasi di hingon changaroi kai gi nai di ngasi je akoi gi mamo magi su tarpon tawgane ba ko akoi khundani sum adu su tarpon gi ai dum kaino hapu doine kai ba pot hapu duine bako dige khoi da se chatoine nga hale ga bazar chalurani hadu da se hoji nga hale bazar chatoine bako ma su kayam nungai te khangra ma su ne sagraba marak sigane ma se masu kana tawri thabak shuri bako thabak di shuda baza de puja naksalai hadagi di paisa gi mathaugi matau ngata ko aduna thabak di shubale pa jade sara su koi thabak subale pa jade ko mya aduna sare hana nga ha phen makha da phangani sadagi di ka mu asi tawda baza de anu mun chen thoga mu tawni akhoi ni tawi je pura lan pura lan ai jini haidi ke haiduna khangde da aduduna kana tawre ado khoi ta jangal lake ma karamba condition da kamaina masa do humang ta ga kamaina thabak shu ge do jangal lake du ga jam su ware ma se ko nusana ga sabaga de gi di chatpa khotpa gi su mangon da loina ko aduduna mu su musalle khoi da se jam nu musalle ba ko do ai jangal lake khoi da se ko humang ge jeng ma masa gi humang ge jeng se
ꯃꯊꯛꯇꯕꯨꯗꯤ ꯐꯦꯟ ꯊꯥꯏ ꯐꯦꯟ ꯊꯥꯔꯁꯨꯀꯣ ꯐꯦꯟꯁꯦ ꯌꯥꯝꯅ ꯀꯟꯗꯦꯕ ꯅꯨꯡꯁꯤꯠꯁꯦ ꯑꯗꯨꯗꯨꯅ ꯃꯉꯣꯟꯗ ꯃꯥꯁꯦ ꯈꯔ ꯃꯁꯥ ꯁꯥꯒꯠꯄ ꯃꯤꯅꯦꯕ ꯑꯗꯨꯗꯨꯅ ꯁꯦ ꯌꯦꯡꯉꯛꯎꯅꯦ ꯁꯥꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟ ꯍꯥ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯥꯎꯁꯜꯂꯛꯇꯣꯏ ꯑꯩ ꯀꯅꯥꯅꯣ ꯀꯥꯎꯕꯗꯤ ꯌꯥꯔꯣꯏꯌꯦ ꯅꯪ ꯃꯤ ꯄꯨꯝꯅꯃꯛ ꯀꯥꯎꯕꯗꯤ ꯌꯥꯅꯤꯗꯣ ꯑꯩꯗꯤ ꯀꯥꯎꯕ ꯌꯥꯔꯣꯏꯗ ꯃꯤ ꯄꯨꯝꯅꯃꯛ ꯀꯥꯎꯔꯗꯤ ꯅꯪꯁꯨ ꯌꯥꯎꯗꯣꯏꯅꯤ ꯏꯕꯦꯝꯃ ꯃꯤ ꯄꯨꯝꯅꯃꯛ ꯀꯥꯎꯕꯗꯤ ꯑꯩꯗꯤ ꯀꯥꯎꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯄꯥꯟꯊꯒꯦ ꯇꯧꯔꯤꯗ ꯅꯪ ꯐꯗꯤ ꯃꯄꯥꯏꯗꯤ ꯀꯔꯤꯒꯤ ꯅꯪ ꯅꯁꯥ ꯃꯥꯏ ꯃꯁꯥꯒꯤ ꯍꯨꯃꯥꯡꯁꯨ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯏꯅ ꯍꯨꯃꯥꯡ ꯊꯣꯛꯏꯁꯦ ꯑꯗꯨꯝ ꯊꯣꯛꯑꯒ ꯂꯩꯔꯕꯅꯤ ꯑꯗꯨꯝ ꯊꯣꯛꯑꯒ ꯂꯩꯔꯕꯅꯤ ꯁꯤꯒ ꯃꯥ ꯉꯥꯏꯍꯥꯛ ꯁꯦꯀꯦꯟ ꯑꯃꯅꯤ ꯊꯕꯛ ꯁꯨꯔꯅꯤ ꯃꯤꯅꯤꯠ ꯃꯔꯤ ꯃꯉꯥ ꯊꯕꯛ ꯁꯨꯔꯅꯤꯅ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯦꯜꯂꯛꯑꯅꯤ ꯃꯥ ꯁꯣꯝ ꯅꯥꯀꯟꯗꯅ ꯈꯔ ꯈꯇꯪ ꯍꯥꯏꯗꯤ ꯈꯇꯪꯗꯅꯤꯀꯣ ꯏꯪꯉꯤ ꯑꯗꯩꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥ ꯀꯩꯅꯣ ꯇꯧꯔꯨꯔꯅꯤ ꯄꯣꯠ ꯂꯩꯔꯨꯔꯅꯤ ꯄꯣꯠ ꯆꯩ ꯂꯩꯔꯨꯔꯅꯤ ꯑꯗꯨꯒ ꯁꯤꯗꯥ ꯊꯤꯟꯕ ꯑꯃꯨꯛ ꯆꯠꯂꯨꯔꯅꯤ ꯑꯩꯁꯦ ꯇꯧꯔꯣ ꯊꯕꯛ ꯁꯨꯔꯗ ꯑꯗꯨꯅꯤ ꯑꯣꯂꯥꯡꯕꯁꯤꯒ ꯃꯌꯥꯝ ꯐ꯭ꯔꯤ ꯂꯩꯇꯦ ꯀꯥꯏꯅ ꯃꯌꯥꯝ ꯂꯧꯅꯕꯤꯔꯛꯑꯅꯨ ꯑꯣꯂꯥꯡꯕꯁꯤꯒ ꯁꯥꯕꯁꯤꯒꯀꯣ ꯑꯩꯈꯣꯏꯗꯥꯁꯦ ꯏꯅꯦꯁꯨ ꯃꯁꯥꯁꯦ ꯁꯥꯒꯠꯄ ꯃꯤꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯏꯪꯒꯟꯕ ꯑꯩꯈꯣꯏꯗꯤ ꯈꯔ ꯏꯪꯒꯜꯂꯦꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯤꯗꯤ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯁꯥꯟꯅꯕꯗꯨ ꯇꯪꯈꯥꯏ ꯑꯃꯗꯤ ꯍꯦꯟꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯃꯤ ꯂꯥꯛꯑ ꯈꯪꯒꯅꯤ ꯑꯩꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯕ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯦꯕ ꯁꯨꯍꯧꯔꯣ ꯑꯩꯁꯨ ꯁꯨꯔꯨꯔꯒꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯗꯣ ꯗꯥ ꯈꯣꯏꯕꯥꯅꯤꯅꯀꯣ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯀꯥꯔꯣꯟ ꯊꯥꯕꯒꯤ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒꯤ ꯀꯥꯔꯣꯟꯗꯣ ꯂꯣꯏꯅ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦꯀꯣ ꯑꯩ ꯅꯛꯁꯜꯂꯒ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯒ ꯀꯥꯔꯣꯟ ꯊꯥꯔꯝꯕꯗꯣ ꯀꯥꯔꯣꯟꯗꯣ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯁ꯭ꯋꯥꯏꯁꯦ ꯏꯍꯥꯡ ꯍꯥꯡꯉꯦ ꯑꯗꯨꯒ ꯁꯤꯒ ꯀꯥꯔꯣꯟꯗꯨꯕꯨꯗꯤ ꯄꯥꯝꯕꯤꯗꯨꯕꯨꯗꯤ ꯁꯤꯒ ꯁꯨꯝ ꯂꯩꯔꯤꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯃꯈꯣꯡꯒꯤ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯗꯣꯟ ꯄꯥꯝꯕꯤ ꯑꯩꯈꯣꯏꯅ ꯅꯔꯁꯔꯤꯗꯒꯤ ꯅꯍꯥꯟꯃꯨꯛ ꯄꯨꯔꯛꯈꯤꯕ ꯅꯔꯁꯔꯤꯗ ꯄꯨꯔꯛꯄ ꯄꯥꯝꯕꯤꯗꯨꯅꯦꯕ ꯁꯨꯃꯥꯏꯅ ꯆꯥꯎꯖꯔꯦꯀꯣ ꯁꯨꯃꯥꯏꯅ ꯍꯤꯡꯉꯦ ꯆꯥꯎꯔꯦ ꯁꯦ ꯆꯍꯤ ꯅꯍꯥꯟꯋꯥꯏꯗꯤ ꯃꯄꯥꯟ ꯁꯥꯕꯅꯦ ꯄꯥꯟꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯄꯥꯟꯗꯤ ꯄꯥꯜꯂꯛꯀꯅꯤ ꯅꯦꯝꯅ ꯄꯥꯟꯗꯣꯏꯅꯦ ꯁꯦ ꯌꯥꯝ ꯋꯥꯡꯉꯣꯏꯕ ꯅꯦꯝꯅ ꯄꯥꯟꯕꯤ ꯄꯨꯟꯗꯣꯟꯅꯦ ꯑꯗꯣ ꯀꯥꯔꯣꯟꯁꯦ ꯃꯌꯥꯝ ꯀꯪꯉꯦ ꯑꯩꯈꯣꯏ ꯕꯔ ꯐꯣꯏꯗꯠꯂꯕꯅꯦ ꯀꯥꯔꯣꯟꯁꯦ ꯎꯄꯥꯏ ꯂꯩꯇꯗꯅꯀꯣ ꯖꯪꯒꯜ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯁꯦ ꯀꯥꯔꯣꯟꯁꯦ ꯃꯌꯥꯝ ꯄꯥꯟꯈꯤꯒꯗꯕ ꯀꯥꯔꯣꯟꯅꯦ ꯇꯨ ꯀꯥꯔꯣꯟ ꯌꯥꯎꯔꯤꯗꯣ ꯀꯥꯔꯣꯟ ꯇꯝꯃꯤꯁꯨ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯇꯨ ꯀꯥꯔꯣꯟ ꯎꯔꯕ ꯀꯥꯔꯣꯟ ꯇꯝꯃꯤ ꯈꯨꯏꯔꯦ ꯂꯣꯏꯅ ꯀꯥꯔꯣꯟ ꯇꯝꯕ ꯃꯌꯥꯝꯅꯤ ꯍꯨꯟꯖꯦꯛꯈ꯭ꯔꯦ ꯗꯥꯅ ꯉꯁꯥꯏ ꯂꯣꯏꯅ ꯍꯨꯟꯖꯦꯛꯈ꯭ꯔꯦ ꯂꯣꯏ ꯈꯨꯏꯊꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏꯗꯒꯤꯀꯣ ꯀꯩ ꯐꯤ ꯇꯨꯔꯤꯅꯣ ꯍꯥꯏꯗꯣ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯁꯥꯕꯁꯤꯒꯀꯣ ꯐꯤ ꯇꯨꯔꯤꯅꯦꯕꯀꯣ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯑꯗꯣ ꯀꯔꯤ ꯐꯤ ꯇꯨꯔꯤꯅꯣ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯑꯩ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯆꯥꯏꯔꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯈꯨꯠꯆꯥꯏ ꯑꯃ ꯃꯌꯥꯝ ꯑꯩ ꯎꯠꯂꯛꯑꯔꯣꯏꯒꯦ ꯈꯨꯠꯆꯥꯏ ꯑꯃ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯐꯤꯁꯤꯡꯁꯦ ꯂꯣꯏꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕꯗ ꯅꯪꯅꯕ ꯄꯤꯕꯗꯅꯦ ꯌꯨꯝꯒꯁꯦ ꯌꯥꯝ ꯆꯥꯏꯔꯦ ꯑꯗꯣ ꯑꯩ ꯎꯠꯂꯛꯑꯔꯣꯏ ꯏꯀꯥꯏꯖꯔꯦ ꯌꯥꯝꯅꯀꯣ ꯑꯗꯣ ꯑꯩꯅ ꯇꯨꯔꯤ ꯐꯤꯁꯦ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗꯀꯣ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯃꯤꯁꯤꯟ ꯃꯊꯛꯇ ꯂꯩꯔꯤꯀꯣ ꯑꯩ ꯇꯣꯞꯅꯦꯕ ꯑꯩꯅ ꯇꯨꯔꯤꯁꯦ ꯐꯅꯦꯛ ꯃꯊꯛꯇ ꯁꯦꯠꯅꯕꯒꯤ ꯐꯖꯅ ꯌꯦꯡꯍꯜꯂꯛꯀꯦ ꯂꯣꯏꯗ꯭ꯔꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯉꯛꯀꯤ ꯁꯦꯞꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯃꯥꯡꯁꯤꯅ ꯃꯥꯡꯅꯦ ꯑꯗꯨꯒ ꯑꯃꯁꯤꯅ ꯅꯤꯡꯅꯤꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯀꯩꯕ ꯑꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯦꯛꯀꯤꯡ ꯐꯥꯔꯒ ꯑꯗꯨꯝ ꯃꯥꯒꯤ ꯐꯤꯒꯔ ꯄꯤꯕꯗꯣ ꯇꯦꯛꯀꯤꯡ ꯐꯥꯔꯒ ꯑꯗꯨꯝ ꯄꯤꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯕ ꯆꯥꯏꯅꯤꯁ ꯀꯠꯇꯣ ꯇꯧꯗ꯭ꯔꯦꯀꯣ ꯁꯤ ꯐꯤꯁꯦ ꯆꯥꯏꯅꯤꯁ ꯀꯠ ꯇꯧꯔꯒꯅꯦ ꯁꯤ ꯐꯤꯁꯦ ꯍꯥꯏꯗꯤ ꯁꯦꯒꯥꯏꯔꯛꯀꯗꯕ ꯁꯤꯂꯥꯏ ꯃꯐꯝꯗꯨꯒ ꯁꯦꯒꯥꯏꯔꯛꯀꯗꯕ ꯃꯥꯟꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯆꯥꯏꯅꯤꯁ ꯀꯠ ꯇꯧꯗ꯭ꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯦꯛꯀꯤꯡ ꯐꯥꯔꯒ ꯑꯗꯨꯝ ꯐꯤꯒꯔꯗꯣ ꯑꯗꯨꯝ ꯇꯥꯍꯜꯂꯒꯦ ꯈꯨꯗꯥꯡꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯈꯨꯗꯥꯡ ꯄꯣꯡꯗꯣꯏꯅꯤꯀꯣ ꯈꯨꯗꯥꯡꯁꯦ ꯈꯇꯪ ꯄꯣꯡꯍꯜꯂꯧ ꯌꯥꯝ ꯄꯣꯡꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏ ꯑꯗꯣ ꯈꯇꯪ ꯁꯨꯃꯥꯏꯅ ꯑꯅꯤ ꯑꯍꯨꯝ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯈꯥꯗꯅ ꯐꯤ ꯑꯣꯝꯃꯒ ꯐꯤꯅ ꯇꯧꯔꯒ ꯍꯥꯞꯄꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯂꯣꯏꯔꯒ ꯂꯣꯏꯔꯒ ꯃꯌꯥꯝꯁꯦ ꯆꯨꯡꯀꯤꯁꯨ ꯁꯤꯒ ꯅꯞꯈꯤꯅꯦꯕꯀꯣ ꯃꯥꯒꯤ ꯐꯤꯁꯤꯒꯤ ꯃꯥꯅ ꯁꯦꯠꯀꯗꯕ ꯁꯨꯠꯇꯣ ꯑꯗꯨꯗꯨꯒꯤ ꯃꯦꯆꯤꯡꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯁꯨꯠꯇꯣ ꯑꯁꯤꯁꯤꯒꯤꯅꯦꯕꯀꯣ ꯁꯤꯁꯤꯒꯤ ꯃꯄꯥꯟꯅꯤ ꯑꯗꯣ ꯑꯩ ꯂꯣꯏꯔꯒ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯗꯥ ꯊꯤꯟꯕ ꯆꯠꯇꯣꯏꯅꯤ ꯁꯤꯗꯥ ꯍꯥꯏꯗꯤꯅꯦ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯃꯣꯏꯒꯤ ꯃꯣꯏ ꯇꯔꯄꯣꯟ ꯇꯧꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦ ꯑꯩ ꯉꯝꯖꯕ ꯈꯔ ꯑꯩꯅ ꯁꯤꯒ ꯆꯦꯡꯅꯦ ꯄꯥꯂꯨꯀꯥꯕꯤꯅꯦ ꯀꯣꯕꯤꯅꯦ ꯀꯥꯔꯣꯠꯅꯦ ꯑꯗꯒꯤꯗꯤ ꯑꯁꯤꯒ ꯁꯤꯡꯖꯨꯗ ꯍꯥꯞꯅꯕ ꯃꯅꯥ ꯃꯁꯤꯡꯅꯦ ꯑꯁꯤꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕꯀꯣ ꯀꯩꯒꯤꯅꯦ ꯑꯁꯤꯁꯦ ꯍꯥꯞꯄꯨꯗꯣꯏꯅꯦꯕꯀꯣ ꯑꯩ ꯌꯥꯝꯅꯗꯤ ꯍꯥꯞꯄ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯣ
ꯑꯗꯣ ꯑꯗꯨꯝ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯨꯗꯣꯏꯅꯤ ꯑꯩꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯅꯦꯕ ꯄꯣꯠ ꯍꯥꯞꯄꯀꯣ ꯆꯠꯂꯨꯔꯒꯦ ꯇꯧꯔꯤꯅꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯩꯗꯣ ꯐꯤꯅꯦ ꯇꯨꯕ ꯂꯣꯏꯗ꯭ꯔꯤꯕꯀꯣ ꯂꯣꯏꯗꯉꯩꯒꯤ ꯑꯩꯁꯦ ꯄꯣꯠ ꯍꯥꯞꯄꯃꯨ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯅ ꯄꯣꯠ ꯍꯥꯞꯄꯃꯨ ꯇꯧꯅ ꯆꯠꯂꯦꯕꯀോ ꯑꯗꯨꯒꯤ ꯁꯟꯗꯥꯋꯥꯏꯔꯝ ꯇꯥꯔꯕꯅꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗꯗꯤ ꯑꯁꯨꯝ ꯉꯥꯟꯅ ꯎꯗ꯭ꯔꯥ ꯑꯗꯣ ꯑꯁꯦꯡꯕꯗꯗꯤ ꯌꯥꯈꯥꯡ ꯃꯝꯃꯕꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯕꯀꯣ ꯑꯁꯪꯕꯁꯦꯅ ꯊꯨꯛꯂꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯗꯨꯒꯤ ꯐꯥꯒꯤ ꯇꯧꯔ ꯅꯣꯛꯒ ꯇꯧꯔꯒ ꯆꯠꯂꯤꯅꯦ ꯑꯗꯨꯒ ꯕꯨꯡꯉꯣꯅ ꯀꯦꯃꯦꯔꯥ ꯀꯥꯞꯄꯤꯔꯤꯅꯦꯕꯀꯣ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯏꯇꯣꯝꯇ ꯆꯠꯂꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯃꯤꯅꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯤ ꯄꯣꯠ ꯍꯥꯞꯄꯀꯣ ꯄꯣꯠꯇꯤ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯗ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯗꯨꯝ ꯍꯥꯞꯅꯤꯡꯕꯒꯤ ꯑꯗꯨꯝ ꯆꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯑꯇꯩ ꯃꯈꯥ ꯇꯥꯕ ꯍꯣꯔꯦꯟ ꯑꯗꯨꯝ ꯍꯥꯞꯄꯒꯦ ꯀꯣ ꯅꯠꯇꯦ ꯑꯝꯇ ꯍꯥꯏꯔꯕ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯩꯑꯕ ꯍꯥꯏꯔꯣ ꯍꯥꯏꯗꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯧꯖꯤꯛ ꯗꯥꯏꯂꯣꯛ ꯌꯥꯝ ꯐꯖꯕ ꯋꯥꯅꯤꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯧꯖꯤꯛ ꯗꯥꯏꯂꯣꯛꯇꯣ ꯃꯥꯏꯁꯦ ꯑꯩꯁꯦ ꯆꯠꯈꯤꯗꯣꯔꯦ ꯍꯥꯏꯅꯅꯦ ꯃꯥ ꯐꯤ ꯇꯨ ꯐꯪꯉꯔꯣꯏ ꯍꯥꯏꯅꯅꯦ ꯆꯤꯟꯇꯥꯕ ꯑꯩꯁꯦ ꯐꯤ ꯇꯨꯏꯌꯦꯕ ꯃꯣꯏꯒꯤ ꯃꯌꯥꯝꯁꯤ ꯐꯤ ꯇꯨꯔꯤꯕ ꯕ꯭ꯂꯥꯎꯁ ꯈꯪꯗꯦ ꯇꯣꯞ ꯈꯪꯗꯦ ꯇꯨꯏꯌꯦꯕ ꯑꯗꯣ ꯑꯩꯗꯣ ꯂꯥꯞ ꯆꯠꯈ꯭ꯔꯗꯤ ꯃꯣꯏꯁꯤꯒ ꯂꯥꯞꯄꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯂꯥꯞꯄꯁꯨ ꯅꯪ ꯊꯥꯗꯣꯛꯀꯗꯤ ꯆꯠꯂꯣ ꯏꯕꯦꯝꯃ ꯈꯪꯉꯦꯗꯅ ꯅꯪ ꯊꯥꯗꯣꯛꯀꯗꯤ ꯆꯠꯂꯣꯌꯦ ꯑꯩꯈꯣꯏ ꯁꯤꯒꯅꯤ ꯑꯩꯈꯣꯏ ꯕꯣꯔꯥ ꯈꯣꯡꯃꯥꯡꯂꯣꯝꯗ ꯂꯥꯛꯑꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯗꯨ ꯗꯣꯂꯤꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯉꯁꯤ ꯊꯦꯡꯉꯛꯄꯅꯤꯕꯣ ꯑꯩꯈꯣꯏ ꯔꯣꯟꯒꯤ ꯃꯧꯁꯤꯡ ꯂꯥꯛꯑꯦ ꯑꯗꯨ ꯑꯩꯁꯨ ꯅꯝꯃꯤꯅꯤꯗ ꯉꯁꯥꯏꯗꯩ ꯅꯝꯖꯕ ꯆꯦ ꯐꯝꯃ ꯂꯥꯛꯑꯣꯅꯦ ꯆꯦ ꯐꯝꯃ ꯂꯥꯛꯑꯣꯕ ꯅꯪꯒꯤ ꯗꯥꯏꯂꯣꯛꯇꯣ ꯐꯠꯇꯕꯁꯤ ꯂꯥꯛꯑꯣ ꯑꯝꯇ ꯂꯥꯛꯑꯣꯅꯦ ꯐꯝꯃ ꯂꯥꯛꯑꯣ ꯑꯁꯤꯒꯁꯦ ꯑꯩꯁꯦ ꯌꯥꯎꯔꯛꯇꯣꯏꯃꯤꯅ ꯗꯥꯏꯂꯣꯛ ꯇꯧꯔ ꯌꯥꯎꯍꯜꯂꯛꯇꯕ ꯁꯤꯗꯤ ꯐꯖꯕ ꯂꯣꯏꯔꯦ ꯃꯣꯏꯁꯦ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯅꯦ ꯑꯅꯨ ꯈꯨꯃꯟꯁꯦ ꯉꯁꯤꯗꯤ ꯎꯅꯔꯤꯕ ꯑꯩꯁꯨ ꯌꯥꯝ ꯊꯣꯛꯄ ꯉꯝꯗꯦ ꯈꯪꯕ꯭ꯔꯥ ꯍꯣꯏꯅꯦ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯉꯔꯥꯡꯗꯤ ꯎꯅꯕꯅꯤ ꯑꯗꯣ ꯑꯩꯅꯒ ꯊꯣꯡꯉꯝꯗꯕꯒ ꯃꯥꯒ ꯌꯨꯝꯁꯨ ꯂꯥꯞꯅꯔꯦ ꯅꯤꯡꯈꯥꯏꯕꯒ ꯈꯣꯠꯀꯥꯏꯕꯒ ꯅꯤꯡꯈꯥꯏꯕꯇꯅꯤ ꯒꯣꯔꯃꯦꯟꯁꯤꯅ ꯀꯩꯁꯨꯝꯗꯤ ꯄꯤꯗꯕꯅꯦ ꯃꯥꯅꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤꯗꯤ ꯎꯅꯔꯦ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯐꯤ ꯇꯨꯕꯒꯤ ꯎꯠꯂꯛꯄꯗꯣ ꯃꯌꯥꯝ ꯃꯥꯒꯤꯅꯦ ꯑꯩꯈꯣꯏ ꯆꯦꯁꯤꯒꯤꯅꯦꯕ ꯑꯩ ꯉꯁꯥꯏ ꯐꯤꯗꯣ ꯅꯝꯃꯦꯕ ꯅꯪꯒꯤꯗꯣ ꯃꯇꯦꯛ ꯑꯩꯒꯤꯅꯤ ꯇꯨꯕꯗꯤ ꯂꯣꯏꯗ꯭ꯔꯤ ꯑꯅꯨꯁꯤꯅ ꯑꯅꯨ ꯈꯨꯃꯟ ꯍꯥꯏꯁꯤꯅ ꯉꯝꯃꯔꯣꯏ ꯍꯥꯏꯕꯗ ꯑꯩꯅ ꯑꯉꯥꯡꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯅ ꯌꯥꯝ ꯋꯥꯅ ꯋꯥꯗꯤ ꯋꯥꯖꯈ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯠꯇ ꯑꯩ ꯈꯪꯉꯤꯀꯣ ꯀꯔꯤ ꯍꯥꯏꯅꯤ ꯁꯤꯗꯤ ꯑꯇꯩ ꯍꯥꯏꯔꯣꯅꯦ ꯅꯪ ꯉꯥꯡꯕ ꯌꯥꯝ ꯍꯩꯗꯥꯏ ꯀꯩꯗꯧꯔꯒꯦ ꯁꯤꯒ ꯂꯥꯎꯅꯦ ꯀꯦꯃꯦꯔꯥ ꯃꯥꯡꯁꯤ ꯂꯥꯛꯇꯅ ꯃꯣꯏꯅ ꯃꯃꯨꯡ ꯃꯥ ꯆꯪꯒꯅꯤꯅꯦ ꯁꯛ ꯇꯥꯛꯈ꯭ꯔꯅꯤꯅꯦ ꯂꯥꯎꯅꯦ ꯂꯥꯎꯑꯕ ꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯅꯤ sini iki inau yaima sini inau tombi isi sudah ingat dah isi bina ni sum jauh leh mari jauh leh dia ikut untuk mina berminat dah maga ikat dia maga ikat saya koi lu koi ramai ya jang uap hangamoi macam mana ni sin nau ni hek ai nau pa na lau di ni se kamu lah jangan siapa mau ni saya jangan siapa injak tapi jorang pun gini ngon saya mau ni ni si daba mau ni si daba ini di inang ni ni dua bezat deh wali loy deh matang sih wali loy deh singa tak yang kurang lah ai thế ai mỗi ngày nhưng mà sai thì cái quỳ ra bay làng nó lấy vào tôi mới có phun hành mình là cái này ngay đi vậy ai giờ đi hàng lạc thôi mới thì cái giờ chỉ hành là những hàng này làแต่คนทากีเอาไปจะในสมัยนะเอาหมูอุณาไปจะจำนุ่งไงสิก็อุณาแต่ที่ก็มาตั้งอุณานี่ตัวนู้นไอ้ก็คุยกันนะโมบายแล้วอุณาเนี่ยสินี่ดา wali yang mesti nangi nasi kali kerana ni haji lama leba lu nang pergi lagi na adu urut bani se โอ้ยเจ้โอ้เจ้าบี้โอ้เจ้าเจ้า ai je mesti ikut lah bani โอ้กุณาปฏิโอ้aku ini sih nama aku ini pani pagi โอ้คุณปฏิ โอ้ท่าเจ้าไอ้นั่นมานี่เนี่ยโดลีเนี่ยนะบู nuai buka lah bani หน่วยบริกินี่สักแค่การีปามจะสุรางคำเดย์ท่าเจ้าพจามาตั้มโจเร่ kaza pesa lepas tu kena terang tu พจามาตั้มโจเร่จ้าจ้ามันนี่นั่นเนี่ยคุยดีเนี่ยคำกระดาษหนึ่งช่างไงนี่ได้สุด pesa kan nanti dah tu minggu ngap bani ใช้ว่านี่นั่นเด็ด
타자 걱나게 그 누군 자꾸 보면 어떤 저러이 미 저러이죠. 너비 마당 후. 리바 그놈 라우게 아니디 아도 너에게 아와 누아디수 우이도이수 부자기주 니모 자꾸 베이수 달로 많이 그래 니비제. 자수 낙살라이바 누군 자꾸 낙살라이바 아시니 타자 난 그냥 따고 하이스는 나만나. 난 밥도. 아밥다우 이니버스 피세 꾸이라고 피니 아직 롱복 겹살락트레 아묵당 디시부 실람주 타자. 아니네 노이래 얘는 디자 독자리니 나만이야 나만 이제 저걸라 까누가네. 까누세 마야 제 아이 타자기 닝상보다 짭꽃 봉사네 가우 라진가 카나누고 카나누 네, 너는 안에 타자는 지인가들아 해봐. 에 타자는 우거들어. 나고 그이 우로데 너 거기 타자제 시니 nang ay nuwa kay nugiya jaw changido amo mai cái nang ngang wi tong ngang tu ta nya kare nya kay 하나 시행 당갈라가니 하행네 하행 쿵트레 들은 당 쿵트레다 하행 나 무대 타자다 하나 하이로 타자 hai kage 누나 무대 당갈라가네 나 로이 하이로 어떤 생각을 넣는 게 달로 모양지 원 타자 ai nè chiều bi đi hai là chiều bi chẳng ra nó bật tiếng mình mà tani cầu đôi gì nắng xí đi nè bây giờ mà ba nghìn nặc baga chắc câu baga nặc baga ai giờ xiên mấy nè thay ra đang quay li bắp phi mà chụp công thara bani nè chắc câu mà tầm dầu đây này nè nuôi lại ai này mà đi cùng chơi 밥 따고 타자냐 뭐냐 삼가제 이게 삼가제 사루 많이 들어 있었는데 Nang di kay tay pura ako'y napuro ko nang ngok sini dukan chau sirai na hai hona re ko sina siga niku mayam aina halakpada nungthang waire koi che singang ha wai batai thana khorena tawdana do hanminare che oiga punna ko aduga aina halakpada samaina mamba marak siga bai tha je thokoi phajadra ko aina phajaman gidna capture ta hori ni ko ado haji makha dum yengsi mayam ngasai na tuba top to ko samaina kenu hape chumki stone do samaina oina hape ko sumana taraga hape sina mangni ko aduga hojise khudang sai hapta bado khudang do hape khudang samaina ponghal le ko phi khara samaina taraga hapado tumana taraga khudang se ponghal le do phi je hoji complete loisal lage pumsal lage ko hoji nung thangi pung 10 su tare ba thengyu thenge jabu su ware khwang jam nai ba ko ngasai ai pot hapubado adogi halakpaga adum mai chak thongaga adum फिसे होनरे अदो मयाम ngasi ge gi blog se matang siga lo sinjarage ko ado mathangda mu unarasi mayam ngasi ge oina di mayam tata bye bye